Yambu Amazing Bible Prophecy Ministry na taram nokchari ngasi asina taruk suba amsung taret suba ot naiba rongwining thausinna ot naiba dugi maramda hairiba ot naiba sidigi akhanaba wari khara puduna lakchari Christian singbu kamaina rongwining thausinna tamthina hapibra haibsigi maramda ahanbada ikhoi ishor pathana tausi sagada lebe ipa ishor Prabhu Jisu Krista ipa ishor nahaku thajaba misingbu rongwining thausinna Christianity je muthatningai gidama hatpa matamda nahaku thajaba misingna tama phana makhoi thawai phaw pamudana lepki adugumba lekpagi wari ase taraga koidasu pungning thona pinabiu koisu thajaba chena nake chummagidama aroi matamse lepang manbiu tareba khudingda sunana po pibiu Prabhu Jisu Krista gi mingda kulamjari amen Taruk suba ot nai ba se rongwining thau Maximus imatam AD 235 ki matam da thoki adana hairiba matam se thoki mahangna 235 ki matam se da Maximus na Christian singbu mahaki ningthau lebak tegi maru phangna muthat pa yaba punama da mahangna thoki masida adu thoidong wari atei budi yaute adu ma ki matam asida mi myam happy Christian thingje saying trial tawdana maje hingna makhoi je mapai ona yankhai natra humpu je kom amda thadaraga pulap phumjale asumaina ikai khumna utana makhoi na hale adu Maximus na AD 238 ki matam siba matamda adu ma ki mathanda Gordon hariba nonging thawasina palawi hariba matam sidadi pale aduga ma Gordon gi matung damu Philip ma ki makha da Philip na pale haiba matam asida churching je sarama sahi tara de Christian singbu on nei bado adu dagi pharami adu ma na 249 da Alexander da amna Christian singbu on nei ba ama tholami kanana laimuti lapa purohisin insan badigi tholami masi ningthau khanghan da bida ko adu mai on nei bado samai tholami asmaina taruk suba persecution je loisan ki dugu mathang da tare suba persecution ase rongwining thau de shares na panba matamda 249 AD gi matam asida thoki adama china kaidewe matamda Philip haibase Christian singbu nungsiba Christian singbu ikai khunaba mini haibase mahana khangame aduna Philip pu yam tukusabaduna maram oiduna mahangna Christian singchida asukimati kalakpa yang tiba yang kalame matam sidadi laimuti lapa misingna okogi laimuti hedan gi laisang singa do laimuti lapa singi laisang singa do thado oga Christian singi church singda mi sangbu urame masina maram oidana harba ningthau ase yamna sauningame maje yam sauningame masina maram oidana harba desesina Christian haibase Christian haiba ming makai loina muthaningai honarame aduba laibak thibadi khwaidigi matang sida laibak thibadi masam masida reba Christian singji marakta aran batakpi ba kyamram makhoi marakta motina daba makhoi amaga nungsinaraga puning thoganraga amatoin lepadagu mata makhoi je tokai tabadu tholami makhoi marakta macha tabu tholami masagi ojaba thiba napan dawba sina singbana maram boidana khara aina sume mana lale aina sume haiba sina singbana maram khara thokpadagi makhoi mot tinaramde adumai tawdana hairibasida moirona lai mutila pamising asina makoina ningthongna phiba yathang sing ado makoina yamna inba pamnabe makoina khanbaje Christian ama haibase makoi masagi kananingai ni haibase khangname aduna hairibasida mi sikiba Prabhu Jesu Krista gidamak thawai thakiba mi je masing thingamba ngamde aduga hairibasida gi akhona akhanaba wari khara ina maroiba wari khogi thajabada cheningai oiba khara lokhacharake duga Fabian haribase matamsida rongi bishop warame mahakse Philip na yamna chanba nupa warame baramde mahaki achumba satpa intricate laiba haidi chena thadaba huran chinti tawdaba aduna maram oidana Philip magi ni thaurengi magi paisa magi chen thum pana budu mangonda loina sinarame adubu Philip na sigraba matungdadi desya saisna mahaki kalakpa mihoba paisa mihobudo mabu apama khudumdo phangningai hidama mangonda asato bukudumuto thiba matamda phangdaba matamdagidi mahangna hairiba mangonda laman khumba pamame hairiba sukimati
afaba ishogi purohit oiba nupa asida mana khudong shibda lorame khudong chabda lorame adugi da mahak se pharame aduga January 10 AD 250 da mahak se manga kakthalaga tamthina hapirame asmai tawdana rongi bishop hebena ipse Decius na halame rongi ningthorena adu matam sida khona Julian gi wari muleje Julian koba Silesia da popa nupa ama lerame mahak se ko mahak se pharame ma Christian amo oibagi da mang pharame adugo mahapu kamaina hatpagi haibada akoina saungi achauba bag amagi manungda mahak se hapsale aduga masida tamthiba lin aidi yamna hu semba lin aduga scorpion sing se pula hapsalaga mase samudra gi manungda mase thadarame adu matamda Juliana kamaina awaba khangamgadaba karamna siranggadaba haibase khanbiu masi karigi damaktanu Prabhu Jisu Krista bu thajaba magi punsi bu Prabhu magi punsi dagi Prabhu Jisu Krista gi punsi ne mamalena khanbadagi man adugum awaba nangkibane aduga mo Peter haiba naha si yengche mahak se yamna masak phajaba aduga magi masa su yam phaba pung wakhal su yamna phaba aduga naha ma oirame adu mahak se Venus haiba lai makhoi lai sida khurmu haiba yadabagi mahak se dandi pirame adu matamda mawon hairame maana hairame Venus sida khurmu haiba matam maaname sida hairame aina nakhoi bung hangani hengo ai ngae nakhoi na aise maana haiba ai che asuki mati ngae maramde nakhoi na oktabi nupi adugumba nupi amada nakhoi history gi nakhoi itihas riba sigumba nakhoi logi matang nasu dandi pibada matik chaba adugumba nupi amada lamchat naidabi nupi amabu nakhoi na laine na kuramba hairiba nupi asida aina irapu kalu haibise masi aingonda angakpani hana asmai na hairame aduga maki asigumba waje aduga mana aina kaidongda masi kaloi aina asengba chumba ishoda thagatpa amasung pathanagi irapodo aina ishoda katkine masigi wai taba matanda matam Asia gi magistrate oiba aduga Optimus haiba nupajana masi taba matanda mahaku ko Saka will amada maki masa santora me haidi saka jingina will amana lairaga maki saru sayang makhong makhuching loin thudeklami aduga mamai thangda maki thuderabu matungda maki makokje kaaga asmaina hatame samaki sumbagi dama mana thona phana asumbado kidama ma lepaga mak sikhirami snausin mathangda khoina mu Nico make a side of Nupasi Mukuna Warilise. Markte Christian Amane, the Mahakshu, like Mutilapa Singi Mutida, Irapokalu, Mokone sacrifice to Balito and a Hibamatan the Mahani Yati, Adumatan the Mahana Pakum Piramico. Aina Sigumba putting a sida. Short a cacta, the Kaikuno, Katabe, short a cut and the cut Kataba, Irapotasi, a Sigumba. Pataba laising but diabola singshida in Kaikunaba, Kaidong the Piro. Ado Haibu Haijitaba Matamda, Mokogi Uziki, Magistrate pre-consulary Mokogi went out that Urbanupat, a chukimatic mark showerme, shower with the Mother Marks and Maju Sakam that Tame, Aduga Markshu, Opanabe Yabo Mokogi Matamdi, Opanabe Yabasing the Maja, what Nerame. Ado my what put the Yamakam Haman, but the amasung thajaba khara watpade ge hada magi thajabado mana dang sheklami ko magi adu matamda hairiba matam thodo asida nupi masa sai tra tuk churiba nupi denisha ko bi nupi laishabi nupi samana hairiba thodok tuma urame adu matamagi uba matamda man sauduna harame he nungaiba phanglori to phattaba nupa nang hakton mikup amatang awaba khangba pambagi damang nang na lomba naidana awaba phangada bodu nang cheida karigi damaktano ana mahana laurame madugi wahido taba matamda Optimus haidaba makhai gi sai magistrate haide pre-consul ado chakmatik chaurame chaurago mahapuchu kaurame aduga mahakse ko adu denishana ma amsaje Christian harame adugi da mahakse hairiba nupi sase minungsi yaudana mangaka aga halame maki achumbagi damak Prabhu Jisu Krista achumbani habido madugi lepagi damak maksu
asmaina mangaka ga halame karisu maki thawai phaw pamude isnausing aikoju hoji asukimba koju kogi matam masida koju thona phana koi lepa matam oire makoi wari tara koi thona loksinji ko koi thaja basesi lamsa saja wangang chang jo koi chumse ada lucian amsung marsian gi wari umleje makoi ani je yamna phattaba lai mutti la pa mi oirame makoi na mingonda jadu mantra tawraga adugumba hingba nupa mo oirame khadrang madak tawraga phattaba thabak saitangi thabak am tawrame adubu ko na makoi je christian haiba christian dharma si lawrame aduna christian dharma lawraba matungda di makoi na hingningai matamda tawkiba phattaba khudimukto maman taruma phattaba khudimuk aduki maran sing adu ko ngai ni haidana makoina job suraga thang saraga makoina punchi je hinglame aduga makoina tan aduga ising jinda khatang charaga makoina thabuk sura sumaina aikoina job sabigi thabuk tawraga sumaina hinglame asmaina ma matam khara leiba matamda makoi je isuk yo pok sandok pade yamna thawai yaurame thawai yauba adugumba isuk pok sandok mi mo oirame adu makoina mi kamarum asumba christian aisida pun onan bangame adubu matam asida onai base asukmati hankalalame aduna makoibu pharame aduga makoije sabina sariba Bethania gi governor adugi mamana porame makoida hange kanagi ayaba saktina kanagi angamba sakti degi na koina ishogi opauche santo ino haina hangame matam sida lucian jina kumlame aikoina minungsi amasung miyoibda tawgudaba miyoibda urkadaba minungshaba niti niyom adugi matung ina aikoigi kero lekaida laiba mishing ase puning honganba haibase masi aikoigi ithawni aduna makoibu phattaba saitangi langdagi makoibu kanbiba haibase masi aikoigi ithawni kanbiningai gi tawbam thokda aikoina tawjabani hai ado hairiba luciana smaina kumba mongjida marciana mu hairame asukimati onnaibada thongna phaba church bu onnaibada thongna phaba isogi opau sandokpa mising mu hatpa naiba adukimati thongna phaba pol hairibiso adubu isogi opau sandokpa ohen kiba adukuma thaujan aduna aikoi masigi thabak ase tawbani haime masigi thabak ase tawjabani haibani asmai tawdana ngasai gi mogi magistrate ajina makoije makoigi thajabado thadong ngai hita mo honnaba yaba honnabada ngamlaroi khangbadigi mamai thangda makoije maran sire kana hingnaina makoibu mai thane maran sirame adugi matungda makoije hingna lucian amsung marcian animakpo hingna makoije mai thadoga hatokpirame makoi harau na prabhu jisu krista gi dam thawai thaki aduga mu aikoi mathangda se nupi amagi ko agatha haiba nupi silisian da leiba nupi aduguma nupi asigi mo wari yengche mahaki maramsa sajat phaba aduga mahaki amna lining chetpa aduda natana mahakse masa yam phajaba nupi amasu arame lamcha sajat su phajarame ade masak chu chung phinan chana suki mathik phajaba nupi ama oirame aduna maram oidina hojik sicily hariba sigi governor magi mamingna kunsian haibajina mahabu yamna pamame aduna haiba nupi ase pamsina moidana haiba nupi ase ki city adi masagi virgin oiba ado toningai gidam oktaba lambida saningai gidam mana kanna honarami hadi maga phattaba toningai gidam sumaina lengmina chi to adugumba phattaba toningai gidam kanna hairami adumatana mai papang ngamande adun mama masagi hakchangi aningba pambaje thungningai gidam mana kanna honarami magi aningba matungna thungningai gidam aduna haribse masigi dam mahana oktabe nupi Aphrodika hariba nupi ase masida sinarani nupi asina hariba nupi oktabe nupi asina hariba sagi agatha hariba nupi ase moithem toroga haijanba yabo hairaga nang sumai tawtuna thawba hariba governor siga sum toroga nang paisa phangani nang adu tawgani nang ahangani hichegan temba yabaje themba matamda ngamlamde maramdi hariba nupi agatha na khalame mahaki asumbaje yontokadum yonthoga haksangi pithoga nungaile tomata ishogi asumbaje haire haiben baje masidegi asengba nungaibado phangi hana harami aduna mahaki lamchache tu haibako chuleng lengdana chena ko mai khopam chena
mahaki nupi oibigi lamcha sadu chemna lepameba aduna mokhon ju khange aduna honaba yabe apodiana honaba yabo honaba matamda upaile laitraba matamda mokhoi magi thorang kudum governor gi thorang kudum loina maithirame aduna maithi badaji kaidore maki hakchang gi aning pam dugi ando adugi motama asawbor ndo wala konadi maki nupi ase kai yadabna hana khan thiba matamda maki achengbo Christian nupi amani habse ma khangame aduna maki laman je maki masagi aningba pamba haksagi aningba pamdo thungdrabsu masigi thungandabagi damo mana laman kumba paname adun laman khuningai gi damo ma ko pharame adu hairiba nupi se saina ko mata tatpa makai tina phubirame aduga mahak che asaba yo ngapchang sabu jotun masa puna mase kokhan lame adudagi mamai thana kosi gumba machan tumba kosi na mai masaje mata tatpa makai ko segairame macha segairame asumaina onnairame otpa yabje onarame aduga mung makse achakpa maitan ngaksan sakpa aduga ligni machen makai du langchalaba matungda mapi paron yaudana maje makhongdu ko kaimta yaudana madu chalalame asumaina chalalame adugi matung chalalaba matungda otpana iba yabo orno matungda mahakse amuk mokhoi jailda pusalame adu hairiba asida jail manungda maje February gi manga 251 gi AD gi matamda mak thawai thakirame aduna makna akona nupi oibsing na mangonda tamdeningai di aikoi shagi nupi oibagi izat manghanbagi sarukpudi awaba kyamarum nanglaga chena prabhu gi damu lepaga sibachina hena phai ngaktangi nungaibadagi di aikoina prabhu da thajaraga sumaina awaba yam thengnaraga su laibasina phai chena thajara laibasina hena phai haba parase koina tamsanje koi mathangda chakse masina gotaina hairibasi gi bishop magi maming sairi labje masijuni moigi matamdugi governor mafumdugi governor makse pharame aduga mahakse ningthawna haiba yathang hadi du ingadabani ningthawna piba mokaina sacrifice di irapot kalu haibda pangthokadabani hadi magi punsi do mang thakadai kaningai pangthoksagadabani haina adumani yathang pirame adu hairi matamja ma sei marfu ga mari surame adu hairi bjan mana pakum pirame mana aina atopa mi singyu makhoi thawai kaningai gi maramda aina wari sai adu houjin ai isagi dama ai isagi arang khubanggi dama aikoi aina huji khaloi dabra hai ko asamaina haiba masagi prohet bishop asina haiba je taba matamda mai saurami ko adana masagi kanojin saurami aduga maje kemta maje aki khang laitana maje makhoi gi otnai bam phom aduda mahakse puram asmai tawdana mahaki chumba thajabado khongpam chena leptana mahaki thawai thakirame sinawsa asmaina bishop asisu thawai thakirame thona phana thakirame adu mathangda mukana bebilas hariba Christian nupa maje Christian di pajana lai laishu hero nupa ni Antioch hariba sigi ma bishop oirame AD 237 da adu jebina sirba matunda mana bishop oimani maana yamna hai singna pungi thawai yauna market church ase pajana khudong thiba kya degi hari onai bagi asukimati khudong thiba matam asidegi mana church chu ngak senduna lairame adu laibok thiba thogdom mongon thome haiba matam asi kadugana masagi Syria haiba mfamje Persia gi ningthau sapor na masi khudum chalame mana khudum chambana moninda sarje loina mang talame aduga Christian sing asibun hena tamthin atop leiba mission Christian sing asibun hena tamthina on erame awabu nangame adumai tawdana ngasai gi sapon haiba je rom gi ningthau Gordian na maithi bepirame aduga Gordian sirba matungda mung desya sairiba jina pale panba matamda Antioch to lai mana Antioch to la pa matamda mana Christian yam punbado adudo mana yengingame adu matamda bebilas na ko yengba yaroi changba yaroi na mabu changalamde adudagi matamjida ningthau jama gi asawdo utte adu thuna khara tulariga bishop je pharo haina pharame aduga mahak ta chairam ko mana ningthau se bukai khunadaba gi dama mabu yamna thina chairame aduga nang gi narana se ko ngai gi dama hedan gi hadi lai muti asida ira nana katlu sini bali koina sacrifice ira pot katlu hai adum matamda mahang na yade adudagi mahak che kedui mogi
ꯖꯦꯜꯗ ꯃꯥ ꯊꯝꯖꯜꯂꯝꯃꯦ ꯄ꯭ꯔꯤꯖꯟꯗ ꯃꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯅ ꯄꯨꯜꯂꯒ ꯊꯝꯃꯝꯃꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯉꯛ ꯀꯛꯂꯒ ꯍꯥꯏꯗꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯉꯛ ꯀꯛꯑꯒ 251 ADꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯦꯕꯤꯂꯥꯁ ꯍꯥꯏꯕꯁꯤꯁꯨ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯌꯦꯡꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯑꯣꯗꯣꯔꯥ ꯍꯥꯏꯕ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯦꯟꯇꯤꯌꯣꯛꯀꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯁꯤꯁꯨ ꯔꯣꯃꯥꯟꯒꯤ ꯂꯥꯏ ꯃꯨꯔꯇꯤꯗ ꯃꯈꯣꯏꯁꯦ ꯏꯔꯥꯄꯣꯠ ꯀꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯍꯥꯛꯁꯦ ꯀꯩꯗꯧꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯦ ꯊꯥꯖꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯂꯩꯈꯥ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯥ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯤꯗꯥꯏꯃꯁ ꯀꯧꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯍꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯤꯗꯣꯔꯥꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯐꯤꯔꯣꯜꯗ ꯁꯦꯠꯂꯒ ꯅꯪ ꯅꯥꯟꯊꯣꯛ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯗꯣꯔꯥꯅ ꯉꯁꯥꯏꯒꯤ ꯗꯤꯗꯥꯏꯃꯁꯀꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯒ ꯃꯥ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯣꯛꯇꯕꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯉꯁꯥꯏꯒꯤ ꯊꯤꯗꯣꯔꯥ ꯍꯥꯏꯕꯁꯦ ꯊꯤꯕ ꯃꯇꯝꯗ ꯊꯤꯗꯣꯔꯥ ꯃꯅꯥꯛꯇꯅꯤ ꯍꯥꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗ ꯐꯥꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯗꯤꯗꯥꯏꯃꯁꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤ ꯋꯥꯌꯦꯟꯖꯥꯊꯪ ꯄꯤꯔꯝꯃꯤ ꯑꯗꯨ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯇꯥꯔꯦ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥꯁꯦ ꯍꯥꯠꯅꯤꯡꯉꯥꯏꯒꯤ ꯗꯟꯗꯤ ꯄꯤꯔꯦ ꯍꯥꯏꯅ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯍꯥꯏꯗꯤ ꯋꯥꯌꯦꯟ ꯍꯥꯠꯄꯒꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯥ ꯃꯈꯣꯡ ꯇꯨꯔ ꯍꯟꯖꯤꯜꯂꯦ ꯃꯥꯒꯤ ꯃꯔꯥꯟ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯅ ꯏꯔꯥꯜ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯗꯟꯗꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯌꯦꯟ ꯊꯧꯗꯥ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯇꯥꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅꯀꯣ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛ ꯃꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯃꯉꯛꯀ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯣ ꯃꯩ ꯊꯥꯔꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯡꯍꯜꯂꯝꯃꯤ ꯁꯨꯃꯥꯏꯅ ꯊꯤꯗꯣꯔꯥ ꯑꯃꯁꯨꯡ ꯗꯤꯗꯥꯏꯃꯁ ꯍꯥꯏꯁꯦ ꯃꯈꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤꯗꯃꯛ ꯃꯈꯣꯏ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯣꯔꯦꯒꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯂꯦꯛꯖꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯅꯤ ꯃꯥꯁꯦ ꯃꯈꯣꯏꯒꯤ ꯕꯤꯁꯣꯞ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯅꯤ ꯃꯍꯥꯛꯁꯦ ꯆꯍꯤ 64 ꯁꯨꯔꯝꯃꯤ 64 ꯁꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯑꯣꯏꯕ ꯖꯦꯜ ꯑꯃꯗ ꯃꯥꯁꯦ ꯊꯝꯖꯔꯝꯃꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡꯁꯤꯁꯨ ꯍꯥꯏꯗꯤ ꯎꯒꯨꯝꯕ ꯑꯅꯤ ꯃꯈꯣꯜ ꯍꯨꯠꯂꯒ ꯃꯈꯣꯡꯁꯦ ꯐꯥꯛꯇꯣꯛꯑꯒ ꯃꯈꯨꯠꯁꯦ ꯐꯥꯛꯇꯣꯛꯑꯒ ꯄꯨꯜꯂꯒ ꯊꯝꯃꯝꯃꯤ ꯀꯨꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯑꯗꯨ ꯃꯩꯅ ꯐꯥꯎꯕ ꯊ꯭ꯔꯤꯇꯟ ꯃꯩꯅ ꯐꯥꯎꯕ ꯆꯨꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯌꯥꯕ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯎꯄꯥꯏ ꯈꯨꯗꯤꯡꯃꯛꯇꯣ ꯁꯤꯖꯤꯟꯅꯔꯒ ꯑꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯗꯦꯁꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯒꯥꯂꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯒꯣꯠꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯗꯨꯒꯤꯗꯃꯛ ꯑꯣꯔꯦꯒꯦꯟ ꯑꯁꯦ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯇꯧꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕꯟꯗꯤ ꯑꯗꯨꯗꯒꯤ ꯃꯥ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯥꯌꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯀꯣ ꯃꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯥ ꯆꯍꯤ 64 ꯀꯣ ꯃꯥꯅ ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒꯤ ꯃꯇꯝꯗ 2nd ꯁꯦꯟꯆꯨꯔꯤ 3rd ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯄ ꯅꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯠꯄ ꯅꯩꯕꯗꯣ ꯃꯈꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯃꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯆꯞꯁꯨꯡꯅ ꯂꯦꯞꯈꯤ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯗꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯗꯝꯒꯥ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯒꯨꯝꯅ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯂꯦꯞꯃꯤꯟꯅꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯖ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒꯤ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯄ꯭ꯔꯚꯨꯗ ꯆꯦꯟ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯈꯤ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯗꯨ ꯑꯩꯈꯣꯏꯗꯁꯨ ꯄꯤꯅꯕꯤꯌꯨ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯅꯥꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ